Chingnaningai Oiba Maongda Siraga Leiramba Helping Hands Group Academy Ghari ge warden Shagolsem Lenin Meesi ge Asengba Langla Langjil Puthokpiu haina Meesi asiga mari leinana shemkhiba JSC na mari leinaba singi pukning chingshillakli JSC against the suspicious death of Shagolsem Lenin na sinduna ngasi yaripok kaithel da Meesi asiga mari leinana chathakiba wakat mifam amada JSC asigi convener Shagolsem gambir na hai Leiramba warden Shagolsem Lenin Thawal district ke Hairok AC gi manung chana leiba Leirongthel Pitradagi ne mahak thauri yanduna siramle haina academy asigi authority na ngarang ayok pung 8:95 rom tabada pau pirakibane adum oinamak Meesi ase yamna chingnaningai oi Leirambagi imung manungna pau ase hek tabada Leirambagi hakchang do soktana siramliba maong aduda adumak thambiram haina khanganki adubu thodok thokfam aduda imungi miyoi sengna yawrapada hakchang adu leimaida fibam chaduna taduna Leiramba thengnaki oiramliba fibam aduna maram oiraga mahak matau karamna leikidabano haibudu chamamnaba pokle mari leinaba singna Meesi asigi matangda achumba Langla Langjil Puthokpiu mihat asida chenaba sing puthoktriba phawba leikidabagi hakchang lokiroi tha asigi 13 phawbugi manungda mara leiba sing puthokduna cherak pidrabadi thangnaba numittagi tongan ba CSO Meirapaibi Lob Club amate organization singa khutsamnaraga akanba Maongda khongjang kaya changsinba sangchinnaba semsare hainasu mahakna makhatana chaksinwa thamlakli leigidaba dead body adu masa kaimda sokpi ganu aina mung manung de jo koi pau pijagibni adu ki ona taina bada akoina mung ne sapa batam de asi dead body asi namai da taraga hori yale ju khangde yande ju khangde yamna chingnaba misi amada mo amda leiramba masi akoi yamna chingnaba na maram oraga asiba sigi asibda mihar pasida chenari ba mihar pa asi athuba matamda government ki saita haijening baje lakliba tet 11 ki manungda puthoktragadi mihar pa si puthoktragadi akoi manipur da leiriba CSO sing mayamji marapai mayam kusamnaraga akan Maongda makhan makha kaya gi agitation tawrakani haibji sarkar gi puning chingchari